Channel asibu thawai tana yengbiriba isinau maraktagi pibirkpa commenting dagi khallaga lakhosarake amada Nicholas Menam yamba khara toina video sembirao reasoning pol science eco asigumbagi hoi nungsibidagi natragasu nongma kalaga video sing leptana semnaba ai plan tawjari aduga atopa educatorsing haibadi aigi coaching dagi lairiba khoi ojajing dazu makhoi dazu aina hariba channel asi support tawraga hena magi haijaba jaga magi pamjaba mana khuloiba jaga jingda video sing semna baidana su khoi kana khanari aduga MRS world life ko bro CMTS ki handaki hangakpa yaba question gi matang da amta sembiro SSC ko SSC je aigi expertise oiba jagadi natte habadi aidi SSC je aduka magonda kari lakni ko kan habagi sabsabadu di ngonda knowledge pudi yadhona leite habadi aini expertise oda banina sigi hiramjida adubo ai chodana makidi kari mamangda kamai laki kamai to habado yenga SSC gi oina MTS ki di MTS kaktagi nataba CSC da makoina kamanona hangnabado adugumagidi isimakke chodana makke pro rosan khangan badagi bro CDS exam gi kamaina preparation tawgani amadi book list ki matang da ta sembiro aina mamangi video da zo aina haikebado CDS ki magi book ai taragadi maroina khoina UPSC ki preparation tawbu matamda sijinaba jingdo aduda yamna standard oiba book natragasu khoigi basic book tagi dum ayambale musida ba yai mathangisna Nicholas Menam dagi yamba power of president and vice president gi tang sembiro hoi president amasung vice president je exam da su yamna toina dum hangalle habidi makhoigi election do oiba yai natragana makhoigi veto power nama sijinari se veto power adagi money bill da asagi president na hana president ayaba lorba matungda pukhalakadamneba adugumba ade ma election da magi disqualification amoje tasina moje disqualification haide ko yam phajaba londa amda haina yam honai Anil Kumar dagi high court ki matang da sembiro hoi ai high court ki matang je semba budi haurabani ado marakta muk tatkhare makhadum takpiro ethics and integrity gi su ethics amasung integrity je hojik UPSC gi oina hapsolak paje main step paper 4 se ko paper 4 da lai je ethics and integrity ethics and integrity je aikoina mase like yamna standard of like padragasu adum yai habadi paper 4 je aduhona mi ayamba aduhona sigi jaga jamtena scoring points oidebako aduga akoine preparation tawba matam jida akoina khangadabadi hairiba paper jingje 1 2 3 4 5 6 7 haibasigi paper jingjida aikoi je expertise oibadu natteba mokoina pamijiko khoi knowledge lema haiba loiba lema khangang dana hairaba ngaktaneba ko haibadi sida palamdori behiram kudimakta loina makhandraga su khagadle makhangaba ngaktaneba adugi preconcept knowledge mayam duneba khona sida iram doise akhoina kamaina phongdoi haidi particular khona podama khangbado akhoina khangbadu nataba akhoina mingona phongdokpa akhoina kamaina explain tawi adugumbado adaneba sida ayamba moina depend tawtoje duna kanose ethics ki da hairagadi aina zu like ama seasonai lexicon gi ko lexicon gi like semasnai sig like se dum enough oire sida da dum masai ethics ta pa yamala mu yawe hoi sida India gi oiba poti yaude ko haidi koi gi Mahatma Gandhi gi magi su lejai aduga YouTube channel amale Oxford ki hairiba makhoi gi ethics ki class tuma I phajana tai ai yamna su kanai
ꯑꯗꯨꯒꯤ ꯂꯤꯡꯛꯇꯨꯁꯨ ꯑꯩ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯇꯧꯔꯛꯀꯦ, ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯗꯨꯒ ꯖꯤꯑꯣ ꯄꯤ ꯑꯦꯝ ꯑꯅ ꯖꯤꯌꯥꯎ ꯄꯤ ꯑꯦꯝ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯅ ꯑꯃꯨꯛ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯆꯨꯁ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ? ꯍꯣꯏ, ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝꯗ ꯀꯔꯝꯕ ꯑꯦꯛꯖꯥꯝꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ, ꯍꯥꯏꯗꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯅ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯀꯟꯗꯛ ꯇꯧꯋꯦ, ꯑꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟ ꯑꯅ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ꯫ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟꯁꯦ ꯃꯁꯤꯗꯗꯤ ꯑꯦꯝ ꯁꯤ ꯀ꯭ꯌꯨ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯀꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯟꯁꯇ ꯂꯥꯛꯇꯥꯔꯒꯗꯤ ꯃꯦꯟꯁꯇꯗꯤ ꯃꯥꯗꯤ ꯁꯥꯡꯅ ꯏꯔꯛꯑꯅꯤꯀꯣ, ꯑꯟꯁꯔ ꯔꯥꯏꯇꯤꯡꯗꯣ ꯁꯥꯡꯅ ꯏꯔꯛꯀꯅꯤ, ꯔꯥꯏꯇꯤꯡ ꯁ꯭ꯀꯤꯜꯗ ꯑꯣꯏꯅ ꯌꯦꯡꯉꯛꯀꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯏꯟꯇꯔꯚꯤꯌꯨ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯍꯣꯏ, ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯝ ꯁꯤ ꯀ꯭ꯌꯨ ꯑꯣꯏꯔꯝꯃꯅꯤ꯫ ꯃꯥꯏꯀꯦꯜ ꯑꯦꯟꯖꯦꯂꯣꯗꯒꯤ ꯕ꯭ꯔꯣ ꯑꯍꯦꯟꯕ ꯀꯌꯥ ꯊꯥꯒꯠꯂꯛꯑꯣ, ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯏ ꯕꯤ ꯄꯤ ꯑꯦꯁꯀꯤꯁꯨ ꯇꯧꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯀꯩꯅꯣꯁꯦ, ꯑꯥꯏ ꯕꯤ ꯄꯤ ꯑꯦꯁ ꯀꯨꯝꯕ ꯑꯗꯒꯤ ꯑꯦꯁ ꯑꯦꯁ ꯁꯤꯒꯨꯝꯕꯁꯦ ꯑꯩꯒꯤ ꯑꯦꯛꯁꯄꯔꯇꯤꯁ ꯖꯒꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄ, ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒꯨꯝꯕꯗꯨꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯩ ꯑꯍꯦꯟꯕ ꯏꯖꯨꯀꯦꯇꯔꯁꯤꯡꯗꯨꯁꯨ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯅꯕꯁꯨ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ, ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯂꯣꯛ ꯁꯚꯥ ꯁ꯭ꯄꯤꯀꯔ ꯑꯅ ꯇꯥꯏꯇꯜ ꯑꯃꯗ ꯅꯤꯀꯣꯂꯥꯁ ꯑꯣꯏꯅꯥꯝꯅ ꯍꯥꯏꯔꯦ, ꯁꯤꯗ ꯑꯩꯅ ꯍꯪꯈꯤꯕ ꯀꯣꯏꯁꯟꯅꯤ꯫ ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔꯁꯦ is a temporary speaker appointed for a limited period of time to conduct the works in the lower house of the parliament after the general election. ꯌꯥꯏ, ꯆꯨꯝꯃꯤ꯫ ꯑꯗ ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔꯁꯦ ꯅꯤꯀꯣꯂꯥꯁ ꯑꯩ ꯑꯝꯇꯪꯀꯣ, ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔꯁꯦ ꯃꯥꯁꯦ ꯀꯅꯥꯅ ꯑꯦꯄꯣꯏꯟ ꯇꯧꯔꯛꯏ, ꯃꯥꯒꯤ ꯋꯥꯁꯛꯅ ꯀꯅꯥꯅ ꯂꯧꯏ, ꯑꯗꯨꯒ ꯃꯥꯅ ꯄ꯭ꯔꯣꯇꯦꯝ ꯍꯥꯏꯕ ꯋꯥꯅꯤ, ꯃꯥꯁꯤ ꯁ꯭ꯄꯤꯀꯔꯒ ꯄꯋꯥꯔ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔꯁꯦ ꯑꯞꯄꯔ ꯍꯥꯎꯁꯇꯒꯤꯁꯨ ꯑꯗꯨꯝ ꯈꯟꯕ ꯌꯥꯕ꯭ꯔꯥ, ꯁꯤꯃꯗꯨꯅ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣ, ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕ꯫ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯃ ꯀꯥꯎꯍꯧꯔꯦ, ꯁꯔꯤꯐ ꯈꯥꯟꯅ ꯃꯥꯅ ꯑꯃ ꯍꯪꯉꯤ, ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯄ꯭ꯂꯤꯖ ꯕ꯭ꯔꯣ? ꯑꯩ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯦ ꯑꯩ ꯐꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯈꯤꯇꯪ ꯏꯂꯥꯕꯔꯦꯠ ꯑꯣꯏꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯅꯠꯇ꯭ꯔꯒꯅ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯊꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯅꯠꯇꯦ ꯆꯪꯗꯣꯏꯁꯦ, ꯂꯦꯕꯔꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯁꯦꯟꯁ ꯍꯥꯏꯇꯥꯔꯦ, ꯍꯥꯏꯕꯗꯤ 1 yearꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯇꯣꯏꯁꯦ꯫ 1 yearꯁꯤꯗ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯀꯟꯅ ꯒꯔ ꯍꯣꯠꯅꯔꯛꯑꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯇꯥꯔꯦ, ꯅꯨꯃꯤꯠꯇꯨꯗ 1 mark ꯋꯥꯠꯂꯒꯅ ꯂꯩꯍꯧꯔꯦ, 1 mark ꯍꯦꯜꯂꯒꯅ ꯈꯟꯗꯣꯏꯅꯤꯗꯅ꯫ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ 1 yearꯒꯤ ꯖꯔꯅꯤꯁꯤꯗ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯑꯗꯨꯝ 1 yearꯒꯤ ꯖꯔꯅꯤꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯄꯥꯍꯧꯗꯕꯒꯤ ꯃꯥꯒꯤ ꯔꯤꯒ꯭ꯔꯦꯠ, ꯑꯗꯒꯤ ꯃꯇꯝ ꯃꯥꯡꯈꯤꯕ, ꯆꯍꯤꯁꯤꯅ ꯅꯟꯁꯤꯜꯂꯛꯄ, ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯄ꯭ꯔꯦꯁꯔ, ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝꯗꯣ, ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯤꯇꯪ ꯕꯦꯛꯑꯞ ꯑꯃ ꯊꯝꯕꯤꯕ ꯇꯥꯔꯦ꯫ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯕ, ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯆꯍꯤꯁꯨ ꯌꯥꯝꯅꯁꯨ ꯃꯥꯡꯕ, ꯄ꯭ꯔꯦꯁꯔꯁꯨ ꯃꯌꯥꯝ ꯂꯩꯕ, ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ, ꯉꯁꯥꯏꯒꯤ ꯑꯦꯁꯄꯤꯔꯦꯟ ꯑꯃꯒꯤ ꯂꯥꯏꯐꯇꯅꯦ, ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯃꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯅꯤ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯈꯣꯏꯕꯨ ꯅꯣꯛꯅꯕꯤꯔꯝꯒꯅꯦꯕ꯫ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ, ꯂꯥꯏꯔꯤꯛ ꯑꯍꯩꯕ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯀꯌꯥ ꯑꯃꯁꯨ ꯈꯟꯗꯦꯕ ꯀꯣ, ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯔꯒ ꯍꯦꯛꯇ ꯈꯟꯒꯗꯕꯁꯨ ꯂꯩꯇꯦ, ꯈꯟꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯒ ꯃꯁꯥꯅꯕꯨ ꯍꯣꯠꯅꯒꯦꯅ ꯈꯟꯈ꯭ꯔꯕ, ꯋꯤꯜ ꯄꯋꯥꯔ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯑꯗꯨꯒ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯦꯟꯁ, ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯁꯦꯂꯦꯕꯁꯁꯦ ꯌꯥꯝ ꯊꯤꯅ ꯚꯥꯁ ꯑꯣꯏ ꯀꯣ, ꯅꯦꯚꯔ ꯑꯦꯟꯗꯤꯡꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯀꯣꯚꯔ ꯇꯧꯋꯦ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯅ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯦꯟꯁ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ꯫
ꯑꯗꯨꯃꯛꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯀꯩꯀꯥꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯁꯨ ꯌꯥꯝ ꯍꯣꯡꯅ ꯐꯪꯕꯅꯦ ꯃꯥꯔꯀꯦꯠꯇ MRPꯗ ꯐꯪ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯗꯤ ꯑꯗꯨꯝ ꯄꯦꯄꯔꯕꯨꯗꯤ ꯈꯔ ꯍꯟꯊꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯌꯥꯝꯅ ꯍꯣꯡꯅ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯤꯚꯤꯌꯁ ꯌꯔ ꯀꯣꯏꯁꯟꯈꯩꯁꯦ ꯁꯣꯜꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯇꯦꯁ ꯁꯦꯔꯤꯁꯁꯤꯃ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯇꯦꯁ ꯁꯦꯔꯤꯁ ꯌꯥꯎꯕ ꯄꯩꯁꯥ ꯂꯩꯇ ꯇꯥꯔꯒꯁꯨ ꯐ꯭ꯔꯤ ꯇꯦꯁ ꯁꯦꯔꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯇꯦꯁ ꯁꯦꯔꯤꯁ ꯌꯥꯎꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯥꯟꯅꯩꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯇꯦꯁ ꯁꯦꯔꯤꯁ ꯁꯨꯡꯊꯥ ꯊꯥꯔꯛꯇꯕ ꯃꯤꯗꯣ ꯃꯥꯅ ꯀꯣꯏꯁꯟꯁꯦ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯏꯁꯇ꯭ꯔꯦꯁ ꯑꯃ ꯂꯩꯒꯅꯦꯕ ꯀꯔꯤ ꯀꯣꯏꯁꯟꯅꯣ ꯁꯨꯃꯥꯏꯅ ꯍꯪꯉꯛꯏꯁꯤꯕꯨ ꯍꯥꯏꯕꯗꯤ UPSCꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯇꯣꯞꯅ ꯍꯪꯕꯅꯦꯕ ꯏꯃꯥꯡꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯣꯞꯁꯟ ꯃꯔꯤꯁꯦ ꯁꯤꯗ ꯂꯩꯔꯕꯅꯦꯕ ꯃꯥꯒꯤ ꯑꯟꯁꯥꯔꯁꯦ ꯑꯗꯨ ꯑꯆꯨꯝꯕꯐꯥꯎꯇꯣ ꯈꯟꯗꯣꯛꯄ ꯉꯝꯗꯉꯩ ꯑꯩꯈꯣꯏꯗ ꯀꯣꯛꯁꯦ ꯉꯥꯎꯍꯜꯂꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯊꯣꯛꯇꯅꯕ ꯁꯤꯒꯤ ꯇꯦꯁ ꯁꯦꯔꯤꯁꯁꯤꯅ ꯀꯣꯏꯁꯟꯗꯣ ꯀꯤꯍꯜꯂꯣꯏꯗꯣꯏꯅꯤ ꯀꯣꯏꯁꯟ ꯀꯤꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯏꯁꯇ꯭ꯔꯦꯁ ꯂꯩꯔꯔꯣꯏ ꯏꯁꯇ꯭ꯔꯦꯁ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕ ꯉꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯤꯚꯤꯌꯁ ꯌꯔ ꯀꯣꯏꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧ ꯍꯥꯏꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦ ꯁꯦꯂꯦꯕꯁꯇ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯁꯤꯗ ꯃꯤ ꯂꯣꯏꯅꯃꯛꯅ ꯉꯥꯡꯕꯁꯦ ꯇꯥꯁꯟꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯈꯤꯕꯅꯕꯨ ꯑꯣꯏꯔꯣ ꯄꯥꯛꯇꯕꯅꯕꯨ ꯑꯣꯏꯔో ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗꯕꯨ ꯌꯥꯝ ꯆꯥꯟꯅꯒꯗꯕ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯤꯌꯁ ꯌꯔ ꯀꯣꯏꯁꯟ ꯁꯣꯜꯕ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯖꯒꯥꯗꯒꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯍꯪꯉꯛꯑꯒꯅ ꯀꯣꯏꯁꯟꯁꯦ ꯀꯃꯥꯏꯅ ꯍꯪꯉꯤ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ UPSCꯁꯦ ꯌꯥꯝꯅ ꯁꯤꯡꯉꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯪꯕꯁꯦ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯖꯥ ꯑꯐꯥꯎꯕ ꯂꯣꯖꯤꯛ ꯌꯥꯝꯅ ꯂꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯀꯣꯏꯁꯟ ꯇ꯭ꯔꯦꯟꯁꯦ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯆꯤꯡ ꯑꯃꯅ ꯄꯤꯕ ꯍꯥꯏꯔꯛꯄ ꯄꯣꯠꯇꯣ ꯁꯨꯝ ꯆꯨꯝꯈꯠꯂꯛ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯣꯆꯤꯡꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯆꯪꯈꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯇꯧꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ 30K to 40Kꯁꯤ ꯑꯗꯨꯝ ꯌꯧꯅꯔꯕꯅꯦꯕ ꯃꯄꯥꯟꯗ ꯇꯝ ꯇꯥꯔꯒꯗꯤ 2 ꯂꯥꯈꯇꯤ ꯑꯗꯨꯝ ꯌꯧꯔꯅꯤꯀꯣ ꯑꯗꯨꯒ 2 ꯂꯥꯈ ꯄ꯭ꯂꯁ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄ ꯀꯥꯟꯗ ꯑꯔꯥꯎꯟ ꯃꯥꯅ ꯆꯍꯤ ꯑꯃꯒꯤ 1 year ꯀꯣꯔꯁ ꯂꯣꯏꯕ ꯀꯥꯟꯗ ꯑꯦꯁꯄꯤꯔꯦꯟ ꯑꯃꯅ ꯌꯥꯝꯗ꯭ꯔꯕꯗ 4 ꯂꯥꯈ ꯃꯌꯥꯗꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯅꯦꯕ ꯑꯗꯨꯗꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯇꯕ ꯃꯤꯗꯗꯤ ꯋꯥꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ UPSCꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯇ꯭ꯔꯦꯟꯁꯦ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯗꯨꯅ ꯀꯣꯏꯁꯟꯗ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯍꯪꯉꯣꯏꯀꯣ ꯌꯥꯝꯅ ꯂꯥꯏꯅꯁꯨ ꯍꯪꯉꯣꯏ ꯌꯥꯝ ꯂꯥꯏꯕꯗ ꯀꯣꯏꯁꯟ ꯈꯔ ꯂꯥꯛꯀꯅꯤ ꯑꯔꯨꯕꯗ ꯈꯔ ꯂꯥꯛꯀꯅꯤ ꯃꯣꯗꯔꯦꯠꯇ ꯑꯌꯥꯝꯕ ꯑꯣꯏꯔꯛꯀꯅꯤ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯂꯦꯟꯗꯔꯒꯤ ꯇꯣꯄꯤꯛ ꯑꯍꯦꯟꯕ ꯄꯥꯝꯃꯦꯕ꯭ꯔꯣ ꯖꯣꯏꯀꯨꯃꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯗꯒꯤ ꯀꯦꯂꯦꯟꯗꯔꯒꯤ ꯇꯣꯄꯤꯛ ꯑꯍꯦꯟꯕ ꯄꯥꯝꯃꯦꯕ꯭ꯔꯣ ꯍꯣꯏ ꯀꯦꯂꯦꯟꯗꯔꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯍꯪꯒꯜꯂꯦ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯥꯝꯅ ꯇꯣꯏꯅ ꯌꯥꯎꯒꯜꯂꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯍꯤ ꯊꯤꯗꯣꯛꯄ ꯃꯔꯨꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤꯒꯤ ꯗꯦꯠꯅ 10 April 2022ꯁꯦ ꯁꯇꯔꯗꯦꯗ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯣꯏꯈꯤꯕꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯥꯛꯈꯤ ꯀꯥꯏꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯐꯣꯔꯃꯨꯂꯥ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯔꯤꯖꯅꯤꯡꯒꯨꯝꯕ ꯑꯗꯒꯤ ꯀ꯭ꯋꯥꯟꯠꯀꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯤꯉꯩ ꯑꯗꯨꯝ ꯃꯥꯒꯤ ꯅꯣꯂꯦꯖꯇꯣ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯌꯥꯝꯅ ꯐꯪꯗꯦ ꯄ꯭ꯂꯁ ꯏꯁꯇ꯭ꯔꯦꯁ ꯂꯩꯕꯅꯤꯅ ꯀꯣꯛꯁꯨ ꯌꯥꯝ ꯇꯥꯡꯅ ꯈꯟꯕ ꯊꯣꯛꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝꯁꯦ ꯈꯪ ꯇꯥꯔꯒꯗꯤ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯃꯇꯝꯗꯨꯗ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯉꯁꯥꯏꯒꯤ ꯖꯧ PMꯗꯣ ꯍꯣꯏ ꯍꯥꯏꯈ꯭ꯔꯦꯀꯣ UPSCꯗ ꯀꯩꯅꯣꯅꯤ MCQꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯔꯤꯇꯟꯁꯨ ꯌꯥꯎꯔꯛꯀꯅꯤ
sanjoi murang themna haire jeko sanjoi murang themna ama haire माने जे MPSC की पागदबा लाइसिंग दो अदु माना हाइरो हाइ होय अदा MPSC जे हानादि तोंगानबा सिलेबस रूल लमा तोरमे अदु 2019 की नोटिफिकेशन थोलकपददि UPSC का मानगनी हाइदना थोले अदुना हानादि अखोइना MPSC दा मेंस थाबा मतमदा UPSC दा अखोइना मेंस थाबा मतमदा अखोइगी ऑप्शनल पेपर से 1 2 से तुंगान तुंगामा सब्जेक्ट लौरमे अदुबु 2019 की नोटिफिकेशन की ददी अमतंग अदुम ओइखरे क्वाइदि मणिपुरी लौरगना मणिपुरी दुम ओइखिबदो अदुमाना खाइदोखरे सी यामना अममदादि याम फारे अदुगा मागे लारिक से अदुना हजिक से खुदा चांस हम फंगेबको UPSC की सीरियस यामना सीरियस ओइबा एक्सपीरियंस तो MPSC ददी दुम अदुम मादी मा MPSC खन बगी चांस से दुम वांगना दुम लौबा यारे मरमदि UPSC ने खतंग वास्ट ओइमलिदना होय बुक लिस्ट की ओइना आई अमजुम सेमके हाबिदि aina haiba book list khaiji khatama paw haiba did natte adubu aingonda su paba adagi mayam na khangiba khoi senior man su pana ba lari khaini ado aina su nungai bai tare yam recommend tawda di larik se aikhoina UPSC gi aspirant amagi journey da aikhoina kawida ba mana aikhoida lariba materials natragana sourcing je yamna पिकना थंबाय तारे यामना चावनदबा यामना पिकना थंबा मरमदि हयें अखोय रिविजन चत्रगदि लोमा कावगिनेबा को हायदा खुदमन मारकेबा क्वेश्चन एग्जाम मनोंग क्वेश्चन जे अखोयना पावा कांददि खंगदिनेबा क्वेश्चन जे अखोयना कलाइदनो मा थेंनगिदोइनि अदुगा हायबा क्वेश्चन दुना हाइनिंग से करिनो हायबसे सिमा खनबा सुंगम ngमरोइबा थेंनगिबा अदुगा खनबदि ngमदबा सिगुमबजे कदगी थोलक हायबा मतमदा अखोयना फजना पागिदबदो अदगी मु रिविजन फजना चटखिदबदुना मरमरगा कावखिबा तारे अदगी याम थोले अदुना यारिङै खुदा लरिबा स्टडी मटेरियल से यामहन्दबा अदुगा रिविजन याम तोइन तोइन चटपा अदु तारगदि चांस से खदि वांखले अदुगा संजय याम समाना रुबा एग्जाम की मरमदा मयक सेंगना एक्सप्लेन तौरगा ताकपिबसे दम दुबु याम थागासरे होय चैनल asibu nungsibiduna कोगी पुनिंग थगत पिबगिदमकदसु अदुम छानिङाइ लेतना थागासरी आइगी जो अंगम्बा लेभेल दुम होनाजरके एस सोनिया सिनामदगी अमा हारे एस लिमिट की मतंग दो खितंग डाउट लइए अइना अतोबा वीडियो दगी थेंगनाबदि 30 इयर्स फाउ अटेम्प तौबा याय हाइना थेंगनाइ अदो करमना सुमबोइदुनो होय ओरमगनी अदो आइगी वखन आइगी ओइनदि सही क्या वो अटेम्प तौबा याय नत्रगना अटेम्प क्या लई अटेम्प क्या वो याय हाबदुमा आई हानदि आइना हेक हरप कांदा आई सिमदि सुयेंग यिंगक्ट्रे सिमकी वरो बिरोय मरमदि आइखोइना तालकपा ओजा गुरु जिंगनजु नत्रगना एक्सपर्ट म्यामनजु दम हाइबिरक मतमदा सही लीरगा खनबजे अममदा हारगदि UPSC की मागी फजबा हाइतारे सिजे फंगबा ngamde हाय मरमदि आइखोइना मरुइना UPSC की एस्पिरेंट अमन उदुजे माजे DC ओइबजिनेबको DC डिस्ट्रिक्ट अमगी डिस्ट्रिक्ट कलेक्टर नत्रगना डिस्ट्रिक्ट मजिस्ट्रेट ओइबजे सिनेबा मखोइना उरिसे अदो सिना नते मागे फजबजे हाय माना सेक्रेटरी पोस्ट औरा कांदो सेक्रेटरी पोस्ट औरा कांदा डिपार्टमेंट अमगी हेड औरा कांदो डिपार्टमेंट अमगी ओ सेक्रेटरी लेवल दा हेड औरतनेबा डिपार्टमेंट गुसाइगी डायरेक्टर जिदि जस्ट डिपार्टमेंट मसामगी औरतनेबा को माना ओरिजिनल सेक्रेटरी दुना डिसीजन लौरगा डिपार्टमेंट की डायरेक्टर दुना माना एग्जीक्यूट तौदुनेबा इंटरप्राइज अदुना अदिसिना IS कामगी फजबजे माना सेक्रेटरी लेवल दा कागबा कांदो अदुदा लोय फजरकनेबा मसक म्यामजेको अदुना आइखोदा तालकु मतमदा सहीदु नौरिङै चंगनबो होनो फर्स्ट अटेम्प फर्स्ट और सेकंड अटेम्प जे खन्नबो होनो वाइदना अमा सुम लाकपनि नाइ सही क्या होनो और नत्रगना अटेम्प क्या बो लैगे हाबदु माइ फजन नॉलेज लेट्रे सिदम ता वरो बिरोय सिविल सर्विस नोटिफिकेशन 2022 कम कंता लाखदगे सिजम आई हलौद्रे कोइ थाजे अदुबु अमना हनबिरामे
ꯍꯧꯖꯤꯛ ꯐꯣꯝ ꯊꯥꯖꯅꯕ ꯂꯣꯏꯔꯦ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯑꯅꯤ ꯖꯨꯟꯒꯤ ꯗꯦꯠ 4 ꯖꯨꯟꯒꯤ ꯗꯦꯠ 5ꯇꯔ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯦꯛꯖꯥꯝꯅꯤ ꯑꯅꯤꯜ ꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯗꯒꯤ ꯑꯩ ꯀꯃꯦꯟꯁꯦ ꯊꯥꯏꯅꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯂꯤꯇꯤꯒꯦꯁꯟ PILꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯇꯥꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯣꯏ PILꯁꯦ ꯀꯣ PILꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯤꯒꯦꯜꯂꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯗꯚꯥꯏꯁ ꯑꯃ ꯂꯧꯅꯤꯡ ꯇꯥꯔꯒꯁꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯦ ꯂꯧꯗꯕꯤꯗ ꯑꯗꯨꯝ ꯂꯩꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯤꯕꯨ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯐ꯭ꯔꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯁ ꯑꯅ ꯂꯣꯏꯅꯃꯛ ꯐꯝꯃꯒ ꯂꯩꯔꯦꯀꯣ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯂꯣꯌꯔꯗꯣ ꯑꯗꯨ ꯍꯪꯕꯁꯨ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯤ ꯀꯦꯁꯅ ꯁꯤꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯍꯪꯕꯁꯨ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯁꯇꯨꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯗꯤ ꯁꯔꯀꯥꯔꯅ ꯁꯦꯝꯃꯛꯏꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯣꯏ PILꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯃꯛꯀꯦ ꯑꯩ ꯂꯣꯒꯤ ꯁꯥꯇ꯭ꯔꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ PILꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄꯅꯤꯅ ꯑꯩꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯊꯤꯛꯁ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯍꯣꯏ ꯏꯊꯤꯛꯁꯁꯦ ꯈꯤꯇꯪ ꯇꯥꯛꯄꯗꯁꯨ ꯈꯔ ꯕꯣꯔꯤꯡꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯗꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯣꯏ ꯑꯗꯨꯅ ꯏꯊꯤꯛꯁ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯑꯩ ꯌꯥꯔꯤꯉꯩꯗꯤ ꯄꯥꯏꯔꯛꯑꯔꯣꯏꯒꯦ ꯑꯗꯨꯕꯨ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯒꯗꯕ ꯁꯣꯔꯁꯁꯤꯡꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯏꯅꯐ ꯑꯣꯏꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨ ꯑꯇꯣꯞꯄ ꯄꯥꯒꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯃꯛꯇꯪ ꯇꯧ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯏꯊꯤꯛꯁꯤꯃꯗꯤ ꯑꯩ ꯁꯦꯝꯃꯛꯀꯦ ꯀꯣꯗꯤꯡ ꯃꯇꯥꯡꯗꯁꯨ ꯍꯣꯏ ꯅꯤꯀꯣꯂꯥꯁ ꯀꯃꯦꯟꯁꯦ ꯅꯍꯥꯛꯀꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯤꯀꯣꯂꯥꯁꯀꯤ ꯀꯣꯗꯤꯡꯒꯤꯁꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯃꯛꯀꯦ ꯑꯩꯉꯣꯟꯗ ꯁꯤ ꯁꯦꯝꯕ ꯈꯣꯠꯄꯒꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯁꯤꯝꯄꯜ ꯀ꯭ꯂꯤꯛꯇꯒꯤ ꯀꯣ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯄꯤꯌ ꯑꯣꯖꯥ ꯃꯣꯗꯔꯟ ꯏꯟꯗꯤꯌꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯍꯣꯏ UPSCꯒꯤ ꯀꯣꯏꯁꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯃꯣꯗꯔꯟ ꯏꯟꯗꯤꯌꯥꯗꯒꯤ ꯀꯣꯏꯁꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯏꯟꯗꯤꯌꯥꯁꯤꯗ ꯑꯃꯨꯛ ꯍꯪꯉꯛꯏꯁꯦ ꯁꯣꯛꯀꯨꯝꯕꯗꯤ ꯄꯥꯛꯅ ꯍꯪꯗ꯭ꯔꯦꯀꯣ ꯃꯥꯒꯤ ꯏꯚꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯚꯦꯟꯁꯤꯡ ꯑꯗꯒꯤ ꯏꯚꯦꯟꯇꯨꯅ ꯀꯔꯤ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕꯗꯣ ꯆꯨꯔꯤ ꯆꯥꯎꯂꯥ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯒꯨꯝꯕ ꯀꯣ ꯁꯤꯗ ꯄꯤꯔꯛꯏꯁꯦ ꯑꯗꯒꯤ ꯁ꯭ꯋꯥꯗꯦꯁꯤ ꯃꯨꯞꯃꯦꯟ 1909ꯗ ꯄꯥꯔꯇꯤꯁꯟ ꯇꯧꯈꯤꯗꯅ 1909ꯗ ꯄꯥꯔꯇꯤꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗ ꯀꯔꯤ ꯑꯑꯣꯟꯕ ꯂꯥꯛꯈꯤ ꯁ꯭ꯋꯥꯗꯦꯁꯤꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯈꯣꯠꯈꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯑꯐꯇꯔ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯪꯕꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯊꯔꯣꯂꯤ ꯄꯥꯕꯤꯌꯨ ꯃꯣꯗꯔꯟ ꯏꯟꯗꯤꯌꯥꯁꯤꯗꯤ ꯑꯗꯨꯒ ꯃꯤꯗꯥꯏꯕꯦꯜꯁꯤꯃ ꯑꯗꯨꯈꯛꯅ ꯂꯥꯛꯀꯟꯗꯦ ꯃꯤꯗꯥꯏꯕꯦꯜꯗꯗꯤ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯑꯥꯔꯠ ꯀ꯭ꯔꯥꯐ ꯑꯗꯒꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯅꯤꯟꯁꯨꯂꯔ ꯔꯤꯖꯟꯗ ꯄꯥꯟꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯦꯟꯁꯦꯟꯗ ꯍꯥꯏꯔꯒꯅ ꯑꯦꯟꯁꯦꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯗ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯁ ꯑꯗꯒꯤ ꯖꯩꯅꯤꯖꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯂꯤꯛꯁꯀꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯈꯩꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯣꯚꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯆꯥꯟꯁꯇꯨꯕꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯔꯤ ꯂꯣꯏꯅꯃꯛ ꯂꯩꯅꯕꯅꯦꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩ BAꯗ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯇꯧꯔꯛꯑꯦ ꯕ꯭ꯔꯗꯔ ꯑꯗꯣ MPSC ꯊꯥꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯣꯏ ꯂꯩꯇꯦ ꯃꯅꯤꯄꯨꯔꯤ ꯂꯧꯔꯛꯑꯁꯨ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯥꯛꯇꯥꯔꯒꯁꯨ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯗꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕ ꯍꯥꯏꯕꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯅꯠꯇ꯭ꯔꯒꯅ ꯑꯦꯄꯤꯌꯥꯔꯤꯡ ꯑꯣꯏꯒꯗꯕꯅꯤ ꯁꯤꯕꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯥꯛꯁꯅꯨ ꯑꯦꯅꯤ ꯁꯕꯖꯦꯛ ꯂꯧꯔꯁꯅꯨ ꯂꯣꯏꯅꯃꯛ ꯊꯥꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯇꯧꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯣ ꯃꯔꯝꯗꯤ ꯍꯣꯏ ꯁꯣꯝꯅ ꯍꯪꯉꯛꯏꯁꯤꯅ MPSCꯅꯤ ꯑꯗꯨꯕꯨ UPSCꯗꯗꯤ ꯃꯅꯤꯄꯨꯔꯤꯗ ꯂꯣꯏꯅꯃꯛ ꯏꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯅ ꯅꯍꯥꯛꯀꯤꯗꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯕꯁꯟꯇꯤ ꯊꯧꯅꯥꯎꯖꯝ ꯁꯥꯔ ꯒ꯭ꯌꯥꯟ ꯌꯥꯝ ꯐꯖꯅ ꯇꯥꯏꯌꯦ ꯁꯥꯔꯒꯤ ꯈꯨꯇꯥꯛꯁꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯗꯨꯒ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯍꯥꯏꯗꯤ PMJAYꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯣꯟꯊꯧꯖꯝ ꯄꯤꯌꯣ ꯕꯇꯔꯅ ꯄꯤꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯈꯨꯗꯣꯡꯆꯥꯕ
ꯂꯧꯗꯣꯏꯅꯣ ꯀꯦꯟꯁꯔ ꯄꯦꯁꯦꯟꯁꯤꯡꯒꯤ ꯑꯣꯀꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯄꯤ ꯑꯦꯝ ꯖꯦ ꯑꯦ ꯋꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯄꯤ ꯑꯦꯝ ꯖꯦ ꯑꯦ ꯋꯥꯏꯒꯤ ꯃꯥꯒꯤ ꯑꯦꯝꯄꯦꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯦ ꯄꯤ ꯑꯦꯝ ꯖꯦ ꯋꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯔꯒ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯚꯔ ꯇꯧꯕ ꯂꯥꯏꯅꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯂꯩꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯁꯨ ꯌꯥꯝꯅ ꯁꯥꯡꯂꯒꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯨ ꯁꯤꯝꯄꯜ ꯀ꯭ꯂꯤꯛꯇꯒꯤ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯞꯃꯦꯟꯒꯤ ꯅꯦꯛꯁ ꯃꯨꯞꯃꯦꯟꯁꯨ ꯁꯦꯝꯕꯤꯔꯛꯑꯣ ꯑꯣꯖꯥ ꯍꯣꯏ ꯑꯩ ꯁꯦꯝꯃꯛꯀꯦ ꯏꯖꯨꯀꯦꯇꯔꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯁꯦ ꯑꯩ ꯈꯤꯇꯪ ꯑꯣꯏꯔꯤꯕꯅꯤꯅ ꯈꯤꯇꯪ ꯋꯥꯕꯗꯨꯁꯨ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯀꯟꯇꯦꯟꯁꯨ ꯑꯃꯨꯛ ꯁꯦꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯔꯦꯀꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯃꯤ ꯍꯥꯞꯀꯠꯂꯒ ꯑꯩ ꯀꯣꯆꯤꯡꯗꯒꯤ ꯃꯤ ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯑꯩ ꯁꯤꯃ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯅꯕ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯅꯤꯜ ꯀꯨꯃꯥꯔꯗꯒꯤ ꯑꯃꯨꯛ ꯅꯤꯇꯤ ꯑꯌꯣꯒꯀꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯌꯥꯝꯕ ꯍꯣꯏ ꯅꯤꯇꯤ ꯑꯌꯣꯒꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯀꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯤꯇꯤ ꯑꯌꯣꯒꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯑꯣꯜꯂꯤꯁꯦ ꯀꯔꯤꯗ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯃ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯅꯤꯜ ꯀꯨꯃꯥꯔ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯈꯥꯗꯁꯨ ꯁꯤꯃ ꯌꯥꯔꯦ ꯑꯥꯔꯇꯤꯀꯜ 356 ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄ ꯐꯖꯅ ꯑꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯃꯣꯍꯝꯃꯗ ꯁꯤꯔꯥꯖꯨꯔ ꯔꯍꯃꯟ ꯕꯦꯡꯛ ꯖꯣꯕꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯉꯗꯤ ꯀꯔꯤ ꯇꯝꯒꯅꯤ ꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕꯦꯡꯛ ꯖꯣꯕꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯂꯒꯗꯤ ꯀꯔꯤ ꯇꯝꯒꯅꯤ ꯀꯔꯤ ꯇꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯣꯏ ꯕꯦꯡꯛꯀꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯛꯁꯀꯨꯝꯕ ꯑꯗꯒꯤ ꯀꯃꯔꯁꯀꯤ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯥꯛꯑꯒꯗꯤ ꯃꯈꯣꯏꯁꯦ ꯍꯦꯟꯅ ꯆꯥꯟꯁ ꯄꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯗꯣ ꯍꯥꯏꯅꯕꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯀꯝꯄꯤꯇꯤꯇꯤꯞ ꯑꯦꯛꯖꯥꯝ ꯊꯥ ꯆꯪꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯅꯤ ꯈꯛꯇꯪꯗ ꯏꯁꯇꯤꯛ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯂꯩꯇꯦ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯍꯥꯞꯄꯛꯀꯦ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯆꯍꯤ ꯑꯃꯗ ꯃꯤ ꯀꯌꯥꯝ ꯂꯧꯒꯦ ꯑꯦꯝ ꯁꯤ ꯑꯦꯁꯀ ꯑꯦꯝ ꯄꯤ ꯑꯦꯁꯀ ꯑꯅꯤꯁꯤꯒꯤ ꯄꯣꯁ ꯑꯅꯤꯁꯤꯗ ꯉꯥꯟꯕ ꯏꯁꯂꯥꯝꯗꯒꯤ ꯉꯥꯟꯕ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯍꯥꯏꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯀꯧꯗꯦ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯃꯃꯥꯡꯒꯤ 2016ꯗꯒꯤ ꯑꯗꯨꯝ 17ꯗꯒꯤ ꯑꯗꯨꯝ ꯀꯧꯔꯛꯇ꯭ꯔꯕꯅꯤ ꯆꯍꯤ 5 ꯍꯦꯟꯅ ꯀꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯃꯥꯡ 19ꯗ ꯐꯣꯝ ꯊꯥꯖꯤꯟꯈꯤꯕ ꯑꯦꯛꯖꯥꯝ ꯍꯌꯦꯡꯅꯦ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕꯗ ꯄꯣꯁꯄꯣꯟ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯀꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯁꯤꯁꯤꯃ ꯑꯩ ꯑꯦꯛꯖꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯁꯇꯤ ꯌꯥꯝꯅ ꯀꯧꯗꯕꯅꯤ ꯑꯩꯁꯨ ꯀꯥꯎꯁꯨ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅꯀꯣ ꯔꯤꯖꯅꯤꯡꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄꯤꯔꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯅꯤꯀꯣꯂꯥꯁ ꯑꯅꯤ ꯌꯥꯝ ꯀꯥꯟꯅꯩ ꯐꯖꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯏꯊꯤꯛꯁ ꯍꯣꯏ ꯑꯅꯤꯜ ꯀꯨꯃꯥꯔ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯊꯤꯛꯁꯀꯤꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯕ꯭ꯔꯣ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯕ ꯌꯥꯕ꯭ꯔꯣ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯕꯨꯛ ꯄ꯭ꯂꯤꯁ ꯇꯦꯜ ꯃꯤ ꯏꯔꯐꯥꯟ ꯍꯦꯔꯤ ꯕ꯭ꯔꯣ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯕ ꯌꯥꯕ꯭ꯔꯣ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯕꯨꯛ ꯄ꯭ꯂꯤꯁ ꯇꯦꯜ ꯃꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤꯕꯨꯗꯤ ꯌꯥꯔꯦ ꯏꯕ ꯑꯗꯣ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤꯒꯤꯁꯦ 2019ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯅꯤꯅ ꯑꯩ ꯐꯖꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯃꯁꯨ ꯌꯥꯝ ꯊꯨꯅ ꯑꯩ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯕꯨꯛꯀꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ ꯑꯁꯤꯗ ꯀꯟꯁꯇꯦꯕꯜ ꯈꯔ ꯅꯩꯅꯕꯤꯔꯛꯑꯣ ꯑꯁꯤꯗ ꯀꯟꯁꯇꯦꯕꯜꯁꯤ ꯑꯦꯛꯖꯥꯝꯁꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯑꯦꯁ ꯑꯦꯁ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯁꯨ ꯊꯥꯗꯦ ꯑꯗꯨꯒ ꯀꯩꯀꯩ ꯍꯪꯒꯦꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯤꯇꯪ ꯊꯤꯖꯤꯜꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯊꯝꯃꯛꯀꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯛꯄ ꯏꯇꯥꯎꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯣ ꯃꯥꯅꯦ ꯑꯩ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯅꯦ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟꯁꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯇꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯣꯅꯔꯁ ꯇꯧꯔꯒ ꯊꯣꯛꯂꯛꯄꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯥꯁꯇꯔ ꯇꯧꯊꯗ꯭ꯔꯦ ꯑꯣꯟꯂꯤ ꯑꯩ ꯀꯩꯅꯣꯅꯤ ꯑꯣꯟꯂꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯇꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯄꯤ ꯑꯦꯝ ꯖꯦ ꯋꯥꯏꯒꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯁꯤ ꯀꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯅꯤ ꯄꯤ ꯑꯦꯝ ꯖꯦ ꯋꯥꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯟꯈꯤꯕ ꯄꯤ ꯑꯦꯝ ꯖꯦ ꯋꯥꯏꯗꯣ
PMJY ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯅꯤꯡꯉꯩꯅ ꯁꯥꯕꯁꯦ ꯌꯥꯗꯕ ꯃꯥꯜꯂꯤ ꯃꯔꯨꯑꯣꯏꯅ PMJAY ꯁꯦ PMJY ꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ 5 lakhs ꯐꯥꯎꯒꯤ ꯍꯦꯜꯊ ꯀꯚꯔꯦꯖꯅꯤꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯁꯥꯕ ꯌꯥꯗꯦ ꯑꯩꯅ ꯈꯪꯕꯗ ꯃꯥꯁꯦ ꯁꯦꯛ ꯗꯇꯥꯅ ꯑꯃ ꯂꯩ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯀꯥꯁ ꯁꯦꯟꯁꯁ ꯍꯥꯏꯗꯅ ꯆꯍꯤ ꯇꯔꯥ ꯈꯨꯗꯤꯡꯒꯤ ꯊꯤꯒꯅꯤ 2011ꯗ ꯑꯃ ꯍꯧꯖꯤꯛ ꯆꯠꯅꯔꯤꯁꯤꯅ 11ꯒꯤ ꯗꯇꯥꯅꯤ 21ꯒꯤ ꯗꯇꯥꯁꯨ ꯈꯣꯝꯖꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯃꯤꯡ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯣ ꯏꯂꯤꯖꯤꯕꯜ ꯑꯣꯏꯒꯅꯤꯀꯣ ꯃꯃꯤꯡ ꯌꯥꯎꯔꯛꯄꯁꯤꯡꯗꯨꯗꯪ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯊꯥꯏꯅ 2012 ꯄꯥꯋꯔ 13 14 15ꯒꯤ ꯁ꯭ꯋꯥꯏꯗ RSBY ꯀꯥꯔꯠ ꯑꯅꯀꯣ RSBY ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯥꯁꯊꯥ ꯕꯤꯃꯥ ꯌꯣꯖꯅꯥ ꯍꯥꯏꯗꯅ ꯂꯦꯕꯔꯅ ꯏꯁꯨ ꯇꯧꯕ ꯍꯦꯜꯊ ꯀꯥꯔꯠ ꯑꯃ ꯄꯤꯕꯅꯤ ꯂꯨꯄꯥ 50,000 ꯑꯗꯨꯒꯤ ꯀꯥꯔꯠꯇꯣ ꯄꯥꯏ ꯇꯥꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯒꯗꯤ ꯖꯦꯅꯤꯝꯁ ꯅꯠꯇ꯭ꯔꯒꯅ ꯔꯤꯝꯁ ꯀꯣ ꯑꯁꯤꯒꯨꯝꯕꯗ ꯆꯠꯄꯤꯔꯒ ꯂꯩꯔꯤꯕ PMJYꯒꯤ ꯃꯥꯒꯤ ꯀꯥꯎꯟꯇꯔ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯨ ꯁꯤꯃ ꯂꯩꯔꯦ ꯕꯦꯔꯣꯅꯤꯀꯥ AKꯗꯒꯤ ꯀꯣ ꯕ꯭ꯔꯣ GS ꯄꯦꯄꯔꯁꯤꯁꯨ ꯔꯥꯏꯇꯤꯡ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯣ MCQ ꯑꯣꯏꯗꯣꯏꯔꯣ GS ꯄꯦꯄꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯪꯕ ꯌꯧꯗꯕꯅ ꯀꯔꯤꯅꯣ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯒꯤ UPSCꯒꯤ ꯑꯍꯥꯟꯕꯒꯤ ꯄꯦꯄꯔ 1 ꯄ꯭ꯔꯤꯂꯤꯝꯒꯤꯀꯣ ꯄ꯭ꯔꯤꯂꯤꯝꯗ ꯄꯦꯄꯔ 2 ꯂꯥꯛꯀꯅꯤ ꯄꯦꯄꯔ 1 ꯑꯃꯁꯨꯡ ꯄꯦꯄꯔ 2 ꯄꯦꯄꯔ 1ꯁꯦ ꯄꯦꯄꯔ 2ꯁꯤꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯃꯥꯔꯛꯅꯤ ꯑꯗꯨꯒ ꯄꯦꯄꯔ 1 ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄ꯭ꯔꯤꯂꯤꯝꯗ ꯐꯪꯕ ꯃꯥꯔꯛꯁꯤꯡꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯃꯦꯔꯤꯠ ꯂꯤꯁꯇ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯀꯥꯎꯟ ꯇꯧꯔꯣꯏ ꯑꯗꯨꯒ ꯄꯦꯄꯔ 2ꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡꯅꯤ 33% ꯐꯪꯒꯗꯕꯅꯤꯀꯣ ꯄꯦꯄꯔ 2ꯁꯦ ꯍꯦꯛ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯒ ꯃꯥꯁꯦ ꯄꯦꯄꯔ 1ꯒꯤ ꯆꯦꯁꯦ ꯈꯣꯠꯀꯅꯤ ꯇꯥꯕ꯭ꯔꯥ ꯄꯦꯄꯔꯒꯤ 1ꯗ ꯀꯣꯏꯁꯟ 100ꯒꯤ ꯃꯅꯨꯡꯗ 80 ꯆꯨꯝꯃꯒꯁꯨ ꯄꯦꯄꯔ 2ꯁꯤꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯔꯣꯏꯀꯣ ꯃꯥꯒꯤ ꯄꯦꯄꯔ 1ꯁꯦ ꯑꯗꯨ ꯌꯦꯡꯉꯔꯣꯏꯕ ꯑꯗꯨꯅ ꯄꯦꯄꯔ 2ꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯤꯡ ꯁꯦꯠ ꯍꯥꯏꯔꯤꯁꯦ ꯁꯦꯠꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ 33% ꯅꯪ ꯐꯪꯉꯒꯗꯤ ꯌꯥꯔꯦ ꯑꯗꯣ ꯁꯤꯃ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪ ꯃꯦꯟꯁꯇꯗꯤ ꯂꯣꯏꯅ ꯏꯗꯣꯏꯅꯤ ꯃꯦꯟꯁꯇ ꯌꯥꯎꯕ GS ꯄꯦꯄꯔ ꯂꯣꯏꯅꯃꯛ ꯏꯒꯅꯤꯀꯣ GDP ꯌꯥꯏ GDP ꯏꯀꯣꯅꯣꯃꯤ GDP ꯌꯥꯏ GDP GNP ꯌꯥꯝ ꯊꯨꯅ ꯍꯪꯕꯅꯤ ꯅꯟꯗꯤꯇꯥ ꯍꯤꯖꯝꯗꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯁꯥꯔꯗꯣ ꯗꯕꯜ ꯖꯤꯑꯣꯄꯥꯔꯗꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯖꯦꯜ ꯊꯣꯛꯂꯛꯄ ꯍꯥꯞꯄꯗꯣ ꯃꯔꯥꯁꯨ ꯄꯤꯕꯤꯔꯣꯏꯗ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯥꯔ ꯍꯣꯏ ꯗꯕꯜ ꯖꯤꯑꯣꯄꯥꯔꯗꯤꯒꯤ ꯃꯇꯥꯡꯁꯦ ꯃꯤꯅꯁꯨ ꯑꯗꯨꯝ ꯃꯔꯩ ꯌꯥꯝ ꯇꯧꯅꯕ ꯖꯒꯥꯗꯤ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯁꯦ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯑꯩꯁꯦ ꯖꯦꯜꯗ ꯂꯩꯔꯨꯔꯦ ꯀꯣ ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯤꯗꯨꯅ ꯍꯤꯡ ꯂꯩꯔꯝꯃꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤꯗꯨ ꯑꯩꯅ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯦꯝ ꯑꯣꯐꯦꯟꯁꯅꯦꯕ ꯉꯁꯥꯏꯒꯤ ꯃꯤꯗꯨ ꯍꯤꯡꯉꯝꯃꯤꯕ ꯃꯤꯗꯨꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯖꯦꯜꯗ ꯂꯩꯔꯨꯔꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯤꯗꯨꯅ ꯍꯤꯡꯉꯒ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄ ꯌꯥꯏꯑꯕ ꯍꯥꯏꯁꯦ ꯁꯦꯝ ꯑꯣꯐꯦꯟꯁꯇ ꯀ꯭ꯔꯥꯏꯝ ꯁꯦꯝ ꯑꯣꯐꯦꯟꯁꯇ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯟꯗꯤꯁꯦ ꯑꯅꯤꯔꯛ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯀꯩꯅꯣ ꯇꯣꯉꯥꯟ ꯄꯥꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯍꯌꯦꯡ ꯑꯥꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜꯒꯤ ꯃꯅꯥꯛꯇ ꯑꯣꯅꯔꯦꯕꯜ ꯂꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯠꯅꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯃꯟꯗꯥ ꯑꯣꯀꯝ ꯍꯥꯏꯁꯦ ꯕꯥꯁꯀꯣ ꯗ ꯒꯃꯥꯒꯤ ꯐꯥꯔꯁ ꯑꯦꯟ ꯁꯦꯀꯦꯟ ꯇ꯭ꯔꯤꯞꯇꯨꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨꯕ꯭ꯔꯣ ꯕꯥꯁꯀꯣ ꯗ ꯒꯃꯥꯅ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨꯃꯗꯤ
ꯋꯥꯔꯜ ꯍꯤꯁꯇ꯭ꯔꯤꯗ ꯆꯤꯡꯉꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯁꯤꯃꯗꯤ ꯑꯩ ꯂꯥꯛꯏ ꯑꯗꯨ ꯈꯪꯉꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯗ ꯀꯌꯥ ꯈꯪꯖꯤꯟꯕꯗꯕꯨꯗꯤ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯦꯂꯦꯕꯁꯀꯤ ꯌꯦꯡꯉꯒ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄꯅꯤꯅ ꯑꯩ ꯁꯤꯃꯗꯤ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯒꯅꯤ ꯁꯨꯗꯃꯛꯀꯤ ꯊꯤꯔꯒ ꯁꯦꯝꯃꯛꯀꯦ ꯁꯤ ꯑꯩꯆ ꯑꯦꯁ ꯑꯦꯜꯒꯤꯁꯨ ꯍꯥꯏꯕꯤꯔꯣ ꯍꯥꯏꯗꯤ ꯁꯤ ꯑꯩꯆ ꯑꯦꯜꯒꯤ ꯆꯠꯈ꯭ꯔꯦ ꯁꯤ ꯑꯩꯆ ꯑꯦꯁ ꯑꯦꯜꯁꯦ ꯃꯥꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯊꯥꯒꯗꯕꯅꯤꯀꯣ ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝꯅꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯊꯥꯒꯗꯕꯅꯤ ꯃꯥꯁꯦ ꯄꯤ ꯑꯦꯝ ꯏ ꯖꯤ ꯄꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯦꯔꯤꯠ ꯑꯃꯗꯤ ꯗꯤꯃꯦꯔꯤꯠꯀ ꯍꯥꯞꯄꯤꯔꯣ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯒꯥꯔꯦꯟꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤ ꯑꯦꯝ ꯏ ꯖꯤ ꯄꯤꯁꯦ ꯍꯣꯏ ꯑꯩ ꯄꯤ ꯑꯦꯝ ꯏ ꯖꯤ ꯄꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯄꯤ ꯑꯦꯝ ꯏ ꯖꯤ ꯄꯤꯁꯦ ꯃꯥꯁꯤ ꯃꯤꯅꯁꯨ ꯌꯥꯝ ꯈꯪꯅꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯁꯤꯗꯁꯨ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯒꯥꯔꯦꯟꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯅꯤ ꯁꯤꯃꯨꯛ ꯁꯦꯝꯃꯛꯀꯦ ꯁꯥꯏꯒꯨꯝ ꯇꯥꯏ ꯑꯦꯂꯥꯏꯁ ꯃꯣꯔꯥꯝꯕ ꯕ꯭ꯔꯣꯁꯣꯁꯨ ꯀꯔꯝꯕ ꯔꯤꯐꯔꯦꯟꯁꯇꯣ ꯇꯧ ꯂꯩꯔꯦ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯀꯦ ꯍꯩꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯤꯕꯤꯖꯟ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯁꯦꯀꯣ ꯆꯤꯠ ꯁꯥꯏꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯨꯝ ꯇꯥꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯔꯤꯐꯔꯦꯟꯁꯇꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥ ꯂꯥꯟꯕ ꯆꯨꯝꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕꯁꯦ ꯂꯥꯜ ꯗꯦꯅꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯂꯥꯜ ꯗꯦꯅꯥꯒꯤ ꯂꯥꯏꯔꯤꯛꯅꯤ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯦ ꯑꯗꯨꯅꯁꯨ ꯀꯣ ꯃꯈꯥ ꯇꯥꯅ ꯁꯦꯝꯕꯤꯔꯛꯑꯣ ꯌꯦꯁ ꯂꯤꯁ ꯅꯤꯀꯣꯂꯥꯁ ꯑꯣꯅꯥꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯃꯩ ꯌꯥꯝꯅ ꯄꯤꯔꯤꯁꯦ ꯅꯤꯀꯣꯂꯥꯁ ꯑꯣꯏꯅꯥꯝ ꯅꯤꯀꯣꯂꯥꯁꯁꯦ ꯑꯩꯉꯣꯟꯗ ꯄꯥꯔꯁꯣꯅꯦꯜ ꯀꯟꯇꯦꯛ ꯇꯧꯕꯤꯅꯤꯡꯂꯒꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯦꯜ ꯑꯗꯨꯝ ꯍꯥꯞꯆꯔꯝꯕꯅꯤ ꯃꯦꯜꯗ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯁꯤ ꯀꯩꯀꯩ ꯐꯣꯟ ꯅꯝꯕꯔ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯖꯤ ꯑꯦꯁ ꯇꯤꯗ ꯍꯥꯞꯇ꯭ꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯞꯄꯒꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯈꯟꯅꯕꯤꯌꯨ ꯁꯨꯁꯃꯤꯇ꯭ꯔꯥ ꯃꯟꯇ꯭ꯔꯤꯃꯌꯨꯝ ꯃꯅꯤꯄꯨꯔꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯤꯡꯊꯧ ꯄꯥꯟꯅꯔꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇ ꯃꯊꯪ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯇꯩ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯃꯈꯣꯏꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯟꯈꯤꯕꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯊꯥꯏꯅꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯍꯥꯏꯔꯒꯅ ꯑꯀꯟꯕꯅ ꯑꯗꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯍꯦꯔꯤꯗꯤꯇꯔꯤꯅꯤ ꯃꯥꯒꯤ ꯆꯗꯥ ꯅꯧꯗꯥꯗꯨꯅ ꯑꯗꯨꯝ ꯄꯥꯟꯅꯔꯒ ꯂꯥꯛꯄꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯈꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯀ꯭ꯂꯥꯁ 12ꯀꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯀꯩꯗꯧꯁꯤꯒꯦ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯃꯔꯝꯗ ꯈꯔ ꯅꯩꯅꯔꯛꯑꯣ ꯅꯣꯂꯦꯖ ꯃꯌꯥꯝ ꯄꯤꯕꯤꯕꯒꯤ ꯍꯣꯏ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤ ꯅꯠꯇꯕ ꯃꯅꯤꯄꯨꯔꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯒꯤꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯩꯅꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯏꯟꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤ ꯋꯥꯔꯜꯁꯦ ꯀꯃꯥꯏꯅ ꯁꯦꯝꯈꯤ ꯀꯅꯥ ꯂꯩꯔꯝꯃꯤ ꯀꯅꯥ ꯍꯥꯠꯅꯔꯝꯃꯤ ꯁꯨꯅꯔꯝꯃꯤ ꯑꯗꯨꯒꯨꯝꯕꯒꯤ ꯉꯥꯛꯇꯅꯦꯕ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯅꯕꯤ ꯈꯣꯠꯇꯣꯛꯅꯕꯤꯅ ꯑꯌꯥꯝꯕ ꯂꯣꯏ ꯑꯣꯏꯕꯅꯦꯕꯀꯣ ꯑꯃꯅ ꯅꯨꯡꯁꯤꯅꯗꯅꯕꯁꯨ ꯂꯣꯏꯅꯃꯛ ꯁꯤꯡꯅ ꯂꯣꯏꯅꯃꯛ ꯊꯝꯕꯅꯦꯕ ꯑꯗꯨꯕꯨ ꯄꯥꯁꯇ ꯁꯨꯝ ꯌꯦꯡꯉ ꯆꯠ ꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯁꯦ ꯐꯖꯔꯣꯏꯕꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯅ ꯃꯅꯤꯄꯨꯔꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯝꯇ ꯌꯥꯎꯗꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯃꯅꯤꯄꯨꯔꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯦ ꯍꯥꯏꯗꯅ ꯊꯤꯖꯦꯕ ꯀꯣ ꯃꯅꯤꯄꯨꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕꯥꯏꯁꯤꯅ ꯇꯦꯛꯈꯠꯇꯅ ꯌꯥꯝꯃ ꯂꯩꯔꯝꯃꯅꯦꯕ ꯀꯣ ꯀꯔꯝꯕ ꯑꯣꯊꯔꯗꯨꯅ ꯁꯦꯡꯉꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯂꯩꯖꯕ ꯃꯤ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩ ꯑꯗꯨ ꯀꯔꯝꯅ ꯍꯥꯏꯕ ꯆꯨꯝꯗꯣꯏꯅꯣ ꯀꯔꯝꯅ ꯍꯥꯏꯕ ꯆꯨꯝꯗꯣꯏꯅꯣ ꯑꯗꯨꯝ ꯈꯪꯗ꯭ꯔꯦꯕ ꯑꯝꯇꯀꯣ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯐꯧ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯤꯁꯇ꯭ꯔꯤꯐꯧ ꯈꯪꯖꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯤ ꯁꯨꯔꯣꯟ ꯁꯥꯔꯣꯟꯅꯣ ꯍꯥꯏꯕꯗꯨꯐꯥꯎꯗ ꯈꯪꯖꯔꯛꯇ꯭ꯔꯕꯅꯦꯕ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯑꯃ ꯍꯥꯏꯅꯔꯝꯕꯗꯣ ꯄꯨ ꯇꯔꯦꯠ ꯈꯪꯉꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯔꯣꯝꯗꯒꯤ ꯄꯨ ꯇꯔꯦꯠ ꯑꯃ ꯑꯗꯒꯤ ꯏꯃꯥꯔꯣꯝꯗꯒꯤ ꯄꯨ ꯇꯔꯦꯠ ꯑꯃ ꯁꯤꯒꯤ ꯄꯨ ꯇꯔꯦꯠꯁꯦ ꯈꯪ ꯇꯥꯔꯒꯗꯤ ꯃꯤꯗꯣ ꯑꯔꯥꯏꯕ ꯃꯤ ꯑꯆꯝꯕ ꯃꯤ ꯑꯣꯏꯒꯟꯗꯦꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦꯕ ꯁꯦ ꯍꯥꯏꯗꯤ ꯃꯥ ꯍꯤꯁꯇ꯭ꯔꯤꯒ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯈꯪꯉꯣ ꯍꯥꯏꯕꯅꯦꯕ ꯍꯧꯔꯛꯐꯝ ꯈꯪꯕ ꯃꯤ ꯑꯃꯇ ꯉꯁꯤꯐꯥꯎꯗ ꯂꯦꯝꯅ ꯃꯥꯡꯉꯣꯏꯀꯣ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯕꯤꯌꯣ ꯑꯗꯨꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯖꯩ ꯊꯦꯡꯛ ꯌꯨ ꯖꯣꯁꯤ ꯅꯥꯎꯔꯩꯕꯝ ꯍꯣꯏ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔ ꯈꯟꯕꯒꯤ ꯑꯣꯞꯁꯅꯦꯜꯁꯦ ꯌꯥꯝꯅ ꯇꯧꯅꯩꯀꯣ ꯁꯤꯗ ꯑꯩꯒꯤ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯑꯩꯉꯣꯟꯗ
ꯁꯖꯦꯁꯟ ꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯞꯁꯅꯦꯜꯒꯤ ꯃꯇꯥꯡꯁꯤꯗꯤ ꯅꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯅꯈꯣꯏꯗ ꯌꯥꯝ ꯆꯥꯟꯅꯖꯕ ꯄꯦꯄꯔꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔꯁꯤꯗꯅꯦꯕ ꯅꯈꯣꯏꯅ ꯁ꯭ꯀꯣꯔ ꯇꯧꯗꯣꯏꯁꯦꯀꯣ ꯄꯦꯄꯔ 6ꯒ 7ꯒꯁꯦ ꯁꯤꯗꯅꯦꯕ ꯃꯌꯥꯝꯅ ꯁ꯭ꯀꯣꯔ ꯇꯧꯅꯗꯣꯏꯁꯦ ꯑꯇꯩ ꯄꯦꯄꯔꯁꯤꯗꯤ ꯑꯦꯁꯄꯤꯔꯦꯟ ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯣꯗꯔꯦꯠ ꯑꯗꯨꯝ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯤ ꯃꯦꯟꯁ ꯑꯃ ꯆꯪꯉꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯇꯣ ꯑꯗꯨꯝ ꯅꯣꯞꯄꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯦꯄꯔ ꯃꯥꯒꯤ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔꯗꯅꯦꯕ ꯃꯥꯅ ꯃꯥꯔꯛ ꯇꯛꯈꯥꯏꯅꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔꯁꯤꯗꯗꯤ ꯁ꯭ꯀꯣꯔꯤꯡ ꯅꯨꯡꯉꯥꯏꯕ ꯑꯣꯔ ꯅꯍꯥꯛꯅ ꯌꯦꯡꯕꯗ ꯄꯥꯕꯗ ꯍꯩꯅꯕ ꯄꯦꯄꯔꯗꯨꯝꯇꯪ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯑꯇꯩ ꯁꯨꯝ ꯁꯝꯖꯜꯂꯒꯦ ꯑꯩ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯔꯖ ꯇꯧꯁꯟꯗꯕꯗꯅ ꯀꯩꯅꯣ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯁꯣꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯗꯦꯕꯂꯥꯏꯝ ꯊꯦꯡꯛ ꯌꯨ ꯄꯥꯔꯠ 2 ꯑꯩꯔꯥ ꯀꯣꯜ ꯌꯥꯏ ꯑꯗꯒꯤ ꯊꯦꯡꯛ ꯌꯨ ꯇꯧꯔꯒ ꯅꯦꯁꯅꯦꯜ ꯔꯤꯀꯃꯦꯟꯗꯦꯁꯟ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯃꯥꯅꯤ ꯌꯥꯏ ꯗꯥꯇꯥ ꯅꯦꯁꯅꯦꯜ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯤꯒꯤ ꯑꯅꯧꯕ ꯌꯥꯏ ꯁꯤꯃꯛꯀꯤ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯗꯁ ꯃꯅꯤꯄꯨꯔ ꯍꯦꯞ ꯑꯦꯅꯤ ꯑꯦꯟꯁꯤꯌꯟ ꯍꯤꯁꯇ꯭ꯔꯤ ꯗ꯭ꯌꯨꯔꯤꯡ BC ꯏꯔꯥ ꯄ꯭ꯂꯤꯁ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯥꯏ ꯑꯦꯝ ꯂꯨꯀꯤꯡ ꯐꯣꯔꯋꯥꯔꯗ ꯊꯦꯡꯛꯁ ꯃꯥꯏ ꯃꯅꯤꯄꯨꯔꯤ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯌꯥꯝ ꯐꯖꯩ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯗꯁ ꯃꯅꯤꯄꯨꯔ ꯍꯦꯞ ꯑꯦꯅꯤ ꯑꯦꯟꯁꯤꯌꯟ ꯍꯤꯁꯇ꯭ꯔꯤ ꯗ꯭ꯌꯨꯔꯤꯡ BC ꯏꯔꯥ ꯍꯥꯏꯗꯤ ꯕꯤꯐꯣꯔ ꯀꯃꯟ ꯏꯔꯥ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯤꯁ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯥꯏ ꯑꯦꯝ ꯂꯨꯀꯤꯡ ꯐꯣꯔꯋꯥꯔꯗ ꯊꯦꯡꯛꯁ ꯃꯥꯏ ꯃꯅꯤꯄꯨꯔꯤ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯅꯤꯛꯒꯣꯟ ꯑꯃꯨꯛ ꯍꯪꯉꯛꯏꯁꯦ ꯃꯅꯤꯄꯨꯔ ꯏꯁ ꯅꯣꯠ ꯑꯦ ꯔꯤꯌꯦꯜ ꯅꯦꯝ ꯏꯠ ꯋꯥꯁ ꯀꯣꯜ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯁ ꯁꯆ ꯑꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯌꯥꯏ ꯍꯪꯅꯤꯡꯉꯤ ꯊꯤꯅꯤꯡꯉꯤ ꯊꯤꯖꯤꯟꯁꯤ ꯁꯣꯝꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯝꯃꯨ ꯀꯩꯀꯩ ꯇꯧꯕꯤꯔꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯁꯨ ꯆꯥꯎꯔꯥꯛꯄ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯑꯥꯔꯇꯤꯀꯜ 19 ꯑꯣꯀꯦ ꯁꯤꯅꯤ